Akasvani Imphal Nolini Devi na pau pajari ahanbada maruiba pau Aina yadaba mawongda pariba nungmaising numit 15 ki manungda sarkar da pikhalaknaba Mukhyamantrigi office na khangali Imphal West amasung Imphal Zilla ki oina ngasi curfew komthoktre amasung Pradhan Mantri Narendra Modi ngasi Varanasi da chatkani mahakna mafam aduda lupa koti 1,500 ki tongan project sing jatra hungani kharana sangagani Kanakumba miyoi natraga miyoi kanglup singna aina yadaba mawongda pariba nungmaising numit 15 gi manungda sarkar da pikhalaknaba Mukhyamantrigi office na khangali Cherolamada Mukhyamantrigi na hai aina yadaba nungmai pairaga kanakumba miyoi kanglup natraga lamhen tuyan ba tawba singna miyamdagi namhaduna sel khaiba kihal khanghanba mifami pun tawbagi pau sarkar na fangle asigumba aina yadaba thabak tawriba singki mathakta sarkar na akanba thabak paikhalagani Aina yadaba khulai sing numit 15 ki manungda pikhalakta tarabadi Raija amasung Kendra Sarkar na khulai sing lokhatnaba akanba operation Raija sinba thungna satharagani amasung asigumba aina yadaba mawongda khulai pairamba singi mathakta matik chaba thabak lokhatkani Mukhyamantrigi na hai Raija sida santi amasung tangdu laitaba phibam puraknaba Kendra amasung Raija Sarkar na honariba sida miyamna mateng pangbiyo Security Force na Bisnupur Thawbal amasung Srachanpur Jilla ki singnaba mafam singda thihumba ki thabak sathakre Manipur Police Control Room ki Cherol amana hai tangai phadaba polam sing puba gari chani humputara nipan National Highway 38 Imphal Jiripam lambida akanba security ki sexil thawrang galoina na pusilaki aduga gari humpunipa na National Highway 2 Imphal Dimapur lambida pusilaki Kudong thiningai oba mafam singda security personnel sing thamduna akanba sexil thawrang lokhathi Raija sigi tunga ba mafam singda checkpoint 153 hangdoktuna achat ok sing sek tokhi miyoi 1930 ain thugai baka madi leinana detain tokhi Lok Sabha amasung Rajya Sabha animakta Women Reservation Bill 2016 pass tokibada All Manipur nupi marupna nungaiba phungdokpaga loinana bill asi pass tobada saugatkiba MP singbu thagatba phungdokli Housing Chathariba Board of Secondary Education Manipur Bosemna Loba Sahi Asigi Class 10 gi Compartmental Amadi Special Examination gi Social Science Amadi MIL Subject ki Parikya Tha Sigi Kunmanga da Pangtuklagani Bosem ki Secretary Dr. S. Mangizauna Thokpa Cherol Amada Housing Oidiba Irang Asina Maram Oidaga Hariba Parikya Sing Asi Yaitokiba Social Science Subject Tha Sigi Kunmanga gi Ayukta Amadi MIL na Numit Asigi Nungtilda Pangtukani Haidi Directorate of Information and Climate Change amasung ZEO Zone 2 Imphal East ki mideng makhada Waka Primary School da satharakiba numit mangani ki oba World Ozone Day amasung Swachhata hi seba ki thoram ngarang loisinkhre Imphal West amasung Imphal East Jilla ki oina ngasi curfew komthoktre Hanati Imphal East Jilla ki oina ngasi ayuk pung 5 dagi numidang pung 9 phawba curfew komthokani haina torambani adubo Raija sigi hojik oidiba phibam asi yenglaga nauna amu curfew thamjilakpani haina Jilla asigi Deputy Commissioner na Akasbani Imphal gi ipau kangbuda hojik ngayaki mamangda wari sanabada pungdorakli Thawbal Jilla da ngasi ayuk pung 5 dagi numidang pung 9 phawba curfew komthokli Kagjing Jilla dana ayuk pung 5 dagi numidang waram pung 3 phawba curfew komthokli tabiriba pawsi Akasbani Imphal dagini Pradhan Mantri Narendra Modi Uttar Pradesh da leiba mahaki Lok Sabha Kendra Varanasi da chatkani mahangna tongan ba thauram ahum da saruk yakani amisung lupa koti 1,500 gi tongan ba project sing jatra hungani kharana sangagani Magna Varanasi da International Cricket Stadium ama sanaba jatra hungani tungda Sampurnanan Sanskrit Biswavidyalaya da pangthokpa thauram amada saruk yakani Mafam atuda mahangna Varanasi gi nupi singa wari sanagani Nari Shakti Bandhan Adhiniyam Karikram haina maming thonba thauram asida nupi 5,000 henbana saruk yarba yai haina fanadi mahangna Atal Awas Biswavidyalaya 33 su sangagani Uparashtrapati Jagdeep Dhankar numit nini ki khongchat ngasi Rajasthan da chatkani maki khongchat asida Uparashtrapati na Desi Shiromani Dhanna Bhagat ki pongnapam oiriba Rajasthan ki Nokhana di Zoru da chatkani amasung lai khurumgani Uparashtrapati na Bhadrapad Shukla Astami Month Fair Mahotsav ki thoram da su saruk yakani
लेबाग असि मेडिकल ग्रेजुएट लोइरब महिरुसिंग अमेरिका कैनाडा ऑस्ट्रेलिया अमसुंग न्यूजीलैंड पोस्ट ग्रेजुएट तौबा अमसुंग मफम अदुदा थबक तौबा यारकनी भारत की नेशनल मेडिकल कमीशन NMC दा वर्ल्ड फेडरेशन फॉर मेडिकल एजुकेशन WFME रिकॉग्निशन सही तरह की ओइन पीरे मसीगी मखादा लेबाग असिदा हुजिक लेरिबा मेडिकल कॉलेज साटे तरो WFME की एक्रेडिटेशन फंगले अदुगा लाकतौरिबा सही तरह की मनुक लिंखलकबा मेडिकल कॉलेज सिंचु WFME एक्रेडिटेशन फंगनगनी केंद्र की हकसल मंत्रालय ने थोपा चेरोल अमगी मतुंग इना हारिबा खोंगथांग असिना लेबाग असि मेडिकल कॉलेज अमसुंग लम असिदा थबक तौरिबसिंगबो मालेमगी थाकता सकखंगतुना मखोइगी मिंगचट हिनगट हनपंगमलगनी मसीगी मथक्ता मेडिकल की लमदा मपालेबाग सिंगा हेना तेंगबांग पिनतुना लम असिदा कुमांग सौसिन पंगमलगनी ngasi phongba pauche singi maroiba pausingi dama hauze ngangbam amukhomba leide amukhomba thagachari nolini manipur da ngasi phongba pauche singda maroina phongnari pau khara panba tarbadi phajin khibak khulnga pa manga bela thadokre thadokki moi manga gi manungda amadi NIN ma panda pukre ain kaina pairiba nongmiching numi 15 gi manungda sarkar bikhalaknaba mukhya mantri na khangan gi ba amadi women reservation bill rajya sabha na pass tawki pausing asina oidi Sana libakta phajing khibak khulnga ko manga gi manungda mari bel thadokre amana NIA na mapanda pukre ba pawasiga loinana khulnga pa ama NIA na faraga pukhibi mayokta mafong kaya da khongjang changsin ba hokre ba pawna ahamba headline to na phongli masiga manaw pawsing Isel Express irai park thnarol gi thodang Imphal Free Press Shanghai Express English amasung Manipuri edition pongnafam People's Chronicle amasung hwelam pawdasu tongan ba mong headline to na phongli Isel Express ta logi wamu da fairiba nongmising numitra mangani gi manungda surrender tawtrabadi akan action lokhalagani haina se minister office na phongdokiba wafamna ani soba headline tawduna phongli pawasi sanalipak naharol gi thodang Imphal Free Press Shanghai Express Manipuri pongna phamna chingba pawse singda su marui phongna phongna ba ure irai pakta Women Reservation Bill Act on baga khutakta chana halu bill lasi pass tawbada nupi singna thagapa phongdok narakli haiba pawna ani soba headline tawduna phongli Shanghai Express English ta May ahum dagi hujik fawda Churachandpur jila da mioi kun manga police na fare haiba pawna ani soba headline tawri Manipur gi wathok kamdong na horokhiba no haibagi akupa warol ko komina United Nations Office of the High Commissioner for Human Rights ta thamkre ba paw ama pawchi sigi amala maida maruoi ba pawna phongri Imphal Free Press ta World Alzheimer's Day pangthok re ba pawma pawchi sigi angka kalam da phongli Pongna phamda naga singna santi gi maikai da lepli haina hill area committee gi chairman dinganglung kangbai na phongdokhiba wafam ama pawchi sigi ahanba lamai da marui pawna phongli People's Chronicle da nako terroristing tak thukna ba kendra sarkar na achetpa lo phirep lo ma thok tai haina congress ki MLA thoksom location na phongdokhi wafam ama pawchi sigi ahanba lamai da phongli Huelan Pauda, Mapandagi Pusilakba Security Personnel Singer, Manipur Punthan Thangadore have power, Pausi Sigi, Hanbalamaida, box item when a phone. Taming on the Fongba, Ganfu Melda, Kulaising Numitra Mangani Manunda, Charida or Kadabani Haina, Sub Minister Fongdoki Wapamna, Pausi Sigi, Hanba, headline, when a Fondi, Manipur Sakana, Yartel da, so cause notice Takri have a fauna, Anishuba headline to the Fondi. Taming Times da, Taming nung da Rashtriya Posan Magi Thoram pangthok re haba pauna aham ba headline tawri Hills Hornbill Express ta phajin khiba CSR employee sing thadorkhre bangi khongjang handokre haba pauna ahan ba headline tawri Manipur Sarkar na khulai sing phagatpagi matang da status report ama Supreme Court ta thamkre haba pauna ani suba headline tawna phongli Nolini Thagazari amukhomba Aroibada maruiba pau amukhana aina yadaba mawangda paidiba nongmaising numit 15 gi manungda sarkar da pikhalaknaba mukhi mantri gi office na khangali Imphal West amasung Imphal jila gi oina ngasi curfew komthoktre amasung Pradhan Mantri Narendra Modi ngasi Varanasi da chatkani mahakna mafam aduda lupa koti 1500 rongi tongan ba project sing jatra hungani kharana sangagani pauloi jare